ꯑꯩꯁꯦ ꯍꯥꯏ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯉꯥꯡ ꯄꯨꯟꯁꯤꯕ ꯉꯁꯤ ꯅꯣꯡ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯗꯣ ꯑꯩꯁꯦ ꯉꯁꯥꯏꯅ ꯕ꯭ꯂꯣꯛꯁꯦ ꯍꯧꯔꯒꯦꯅ ꯇꯧꯕꯅꯦꯕꯀꯣ ꯑꯗꯣ ꯐꯔꯛ ꯇꯥꯈꯤꯕ ꯀꯩꯒꯤꯅꯣꯗ ꯐꯔꯛ ꯇꯥꯕꯗꯤ ꯑꯩꯒꯤ ꯐꯣꯟꯁꯦ ꯆꯥꯔꯖꯇꯣ ꯌꯥꯝꯅ ꯌꯥꯎꯔꯝꯗꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯐꯣꯟ ꯆꯥꯔꯖ ꯉꯥꯛ ꯇꯧꯁꯜꯂꯨꯕꯅꯦ ꯑꯗꯣ ꯑꯗꯨꯅ ꯑꯩ ꯗꯨꯀꯥꯟꯗ ꯉꯥꯛꯇꯪ ꯊꯣꯛꯎꯈꯤꯒꯦ ꯃꯥꯁꯤ ꯆꯥꯛ ꯊꯣꯡꯗꯣꯏ ꯇꯧꯔꯝꯃꯦ ꯍꯤꯟꯖꯥꯡ ꯀꯩꯀꯩ ꯂꯣꯏ ꯁꯦꯝꯕ ꯂꯣꯏꯔꯝꯃꯦ ꯇꯣ ꯍꯤꯟꯖꯥꯡꯁꯦ ꯆꯦꯡꯀꯨꯞ ꯃꯅꯥꯒ ꯑꯗꯨꯒ ꯀꯔꯤ ꯍꯋꯥꯏ ꯕꯤꯟꯁ ꯀꯩꯅꯣꯗꯣ ꯑꯗꯨꯗꯨꯒ ꯃꯌꯥꯝ ꯊꯣꯡꯗꯣꯏ ꯇꯧ ꯃꯥꯜꯂꯦ ꯃꯥꯁꯦ ꯑꯗꯣ ꯑꯩ ꯗꯨꯀꯥꯟꯗ ꯑꯝꯇ ꯊꯣꯛꯎꯈꯤꯒꯦ ꯑꯗꯨꯒ ꯌꯦꯡꯃꯤꯟꯅꯔꯁꯤ ꯗꯨꯀꯥꯟꯗ ꯑꯣꯏꯅ ꯕ꯭ꯂꯣꯛ ꯇꯧꯔꯨꯔꯁꯤ ꯀꯥꯏꯗꯩ ꯐꯤꯅꯣ ꯆꯠꯂꯨꯗꯦ ꯑꯩꯈꯣꯏꯗ ꯁꯥꯕꯗꯨꯔꯣ ꯌꯥꯝ ꯐꯖꯩ ꯁꯤ ꯀꯩꯅꯣꯁꯦ ꯁꯤꯒꯤ ꯐꯤꯁꯤꯃꯗꯤ ꯇꯨ ꯑꯩꯒꯤꯅꯦ ꯇꯨ ꯃꯄꯥꯟꯁꯦ ꯑꯩꯈꯣꯏꯒꯤ ꯁꯂꯥꯏ ꯇꯔꯦꯠꯀꯤ ꯇꯥꯏꯞꯇꯒ ꯁꯨꯃꯥꯏꯅ ꯁꯤꯅꯦ ꯑꯩꯅ ꯁꯥꯎꯑꯣꯅ ꯅꯍꯥꯟꯒꯩ ꯍꯥꯏꯁꯦ ꯑꯗꯨ ꯑꯗꯥꯏ ꯁꯥꯔꯗꯤ ꯐꯖꯅ ꯁꯤꯠꯈ꯭ꯔꯅꯤ ꯌꯦꯡꯉꯨꯅꯦ ꯇꯨ ꯈꯨꯕꯣꯛꯁꯤ ꯂꯩꯔꯦ ꯇꯨ ꯑꯩ ꯗꯨꯀꯥꯟꯗ ꯑꯝꯇꯪ ꯊꯣꯛꯎꯈꯤꯒꯦ ꯅꯣꯡꯁꯦ ꯈꯤꯇꯪ ꯊꯤꯜꯂꯤ ꯇꯥꯔꯤꯕꯀꯣ ꯗꯨꯀꯥꯟ ꯊꯣꯡ ꯍꯥꯡꯕ꯭ꯔꯣ ꯃꯥ ꯍꯋꯥꯏ ꯀꯥꯡꯇꯛꯁꯨ ꯂꯩꯇ꯭ꯔꯦ ꯑꯗꯨ ꯁꯒꯣꯜꯍꯋꯥꯏ ꯈꯛꯇꯪꯁꯨ ꯂꯩꯔꯒ ꯆꯥꯅꯤꯡꯗ꯭ꯔꯣ ꯅꯪ ꯁꯒꯣꯜꯍꯋꯥꯏ ꯊꯣꯡꯕ ꯆꯥꯅꯤꯡꯉꯤ ꯑꯗꯨ ꯍꯣꯔꯦꯟ ꯂꯧꯔꯨꯁꯦ ꯉꯁꯤ ꯀꯩ ꯌꯥꯎꯅꯣꯃ ꯀꯩ ꯌꯥꯎ ꯊꯣꯡꯗꯣꯏꯅꯣ ꯑꯩ ꯌꯦꯡꯕꯨꯗꯤ ꯌꯦꯡꯉꯝꯃꯦ ꯆꯦꯡꯀꯨꯞ ꯃꯅꯥ ꯀꯩꯀꯩꯗꯣ ꯈꯥꯃꯦꯟ ꯑꯁꯤꯟ ꯊꯥꯛꯑꯒꯅꯦ ꯊꯣꯡꯗꯣꯏꯕ ꯉꯥ ꯊꯥꯛꯇꯣꯏꯔꯥ ꯉꯥ ꯊꯥꯛꯇꯣꯏꯅꯤ ꯑꯩꯈꯣꯏ ꯃꯤꯅꯨꯗꯤ ꯃꯤꯅꯨ ꯂꯥꯛꯑꯝꯃꯦ ꯑꯗꯨꯒꯅꯦ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯑꯩꯅ ꯉꯥ ꯄꯤꯖꯈ꯭ꯔꯕꯅꯦ ꯍꯣꯔꯦꯟ ꯊꯤꯔꯣꯁꯦ ꯆꯥꯛꯇꯣ ꯂꯥꯛꯆꯔꯤꯁꯤꯗꯤ ꯃꯁꯥꯅ ꯑꯩꯈꯣꯏ ꯃꯥ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯍꯥꯏꯁꯤꯀꯣ ꯗꯨꯀꯥꯟꯒꯤ ꯄꯣꯠ ꯈꯔ ꯂꯩꯇ꯭ꯔꯦꯕ ꯑꯗꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯧꯔꯨꯁꯤ ꯍꯥꯏꯕ ꯑꯗꯨꯗꯨꯒꯤꯅꯤ ꯍꯥꯏꯁꯦ ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯈꯔ ꯑꯗꯨꯁꯨ ꯂꯧꯗꯕ ꯑꯗꯨꯒ ꯑꯇꯣꯞꯄ ꯈꯔꯁꯨ ꯑꯗꯨꯝ ꯂꯩꯇ꯭ꯔꯦ ꯑꯗꯩ ꯑꯩꯈꯣꯏ ꯆꯦꯆꯦꯒꯤ ꯍꯧꯖꯤꯛꯀꯤ ꯐꯤꯗꯣ ꯐꯖꯕꯅꯦꯕ ꯑꯩꯈꯣꯏ ꯁꯤꯗ ꯁꯥꯏꯅꯦꯕ ꯑꯩꯈꯣꯏ ꯆꯦꯆꯦꯅ ꯆꯦꯆꯦ ꯌꯥꯏꯃꯗꯨꯅ ꯍꯥꯟꯅ ꯑꯩꯈꯣꯏ ꯆꯦ ꯑꯍꯟꯗꯨꯅ ꯁꯥꯔꯝꯕ ꯍꯧꯖꯤꯛꯄꯨꯗꯤ ꯑꯩꯈꯣꯏ ꯆꯦ ꯌꯥꯏꯃꯅ ꯑꯃꯨꯛ ꯁꯥꯔꯦ ꯑꯩꯈꯣꯏ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯤꯅꯨꯗꯨꯁꯨ ꯑꯩꯅ ꯀꯩꯅꯣ ꯃꯥꯁꯦ ꯀꯩ ꯍꯥꯏꯅꯤ ꯃꯥꯡꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦꯅ ꯍꯥꯏꯕꯗꯣ ꯃꯥꯁꯦ ꯃꯥꯡꯉꯝꯗ꯭ꯔꯦ ꯃꯆꯥꯒꯨꯝꯕ ꯀꯣꯛꯄꯒꯤ ꯀꯩꯅꯣ ꯇꯧꯒ ꯃꯥꯜꯂꯦ ꯑꯇꯣꯞꯄ ꯃꯐꯝ ꯆꯥꯕ ꯖꯒꯥ ꯑꯝꯗ ꯀꯣꯛꯑꯒꯅꯦ ꯂꯩꯕꯒꯨꯝꯕ ꯃꯥꯜꯂꯦ ꯑꯌꯨꯛꯇꯤ ꯑꯗꯨꯝ ꯂꯥꯛꯑꯒꯅꯦ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯊꯥꯔꯤꯕ ꯃꯥꯒꯤ ꯊꯥꯕꯤꯕ ꯆꯥꯛ ꯀꯩꯀꯩꯗꯣ ꯑꯗꯨ ꯑꯗꯨꯝ ꯆꯥꯏꯌꯦꯕ ꯆꯥꯕ ꯈꯣꯠꯄ ꯑꯗꯨꯝ ꯂꯥꯛꯑꯦꯕ ꯑꯗꯨꯅ ꯑꯩꯁꯤ ꯗꯨꯀꯥꯟ ꯌꯧꯔꯛꯑꯦ ꯗꯨꯀꯥꯟ ꯈꯛꯇꯪ ꯁꯪꯈꯤꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯦ ꯃꯌꯥꯝ ꯃꯈꯥ ꯇꯥꯕ ꯉꯁꯤꯒꯤ ꯗꯨꯛ ꯊꯥꯔꯖꯥꯠꯂ ꯈꯪꯗꯦ ꯊꯥꯔꯗꯤ ꯃꯥꯜꯂꯦ ꯑꯗꯨꯝ ꯊꯥꯗꯣꯛꯈꯤꯒꯦ ꯑꯩꯁꯦ ꯉꯁꯥꯏꯗꯩ ꯗꯨꯀꯥꯟ ꯁꯪꯉꯝꯕꯗꯣ ꯑꯩꯈꯣꯏ ꯃꯥ ꯆꯥꯛ ꯆꯥꯁꯤ ꯂꯥꯛꯑꯣ ꯀꯧꯁꯜꯂꯛꯑꯦꯕ ꯑꯗꯨꯅ ꯊꯣꯡꯁꯦ ꯂꯣꯟꯁꯤꯟꯅꯕ ꯇꯧꯔꯒꯦ ꯑꯗꯨꯒ ꯆꯥꯛ ꯆꯥꯍꯧꯅꯕ ꯍꯛꯊꯤ ꯈꯜꯂꯦ ꯀꯩꯅꯣ ꯑꯩꯁ ꯋꯥꯔꯤꯗꯣ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯑꯗꯨꯅ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯃꯒꯦ ꯑꯗꯨꯒ ꯆꯥꯛ ꯆꯥꯍꯧꯅꯕ ꯃꯩ ꯃꯨꯊꯠꯂꯦ ꯁꯣ ꯑꯝꯇ ꯂꯣꯟꯈꯤꯒꯦꯀꯣ ꯁꯤꯁꯤꯗ ꯁꯣ ꯑꯝꯇ ꯂꯣꯜꯂꯝꯈꯤꯒꯦ ꯌꯥꯔꯔꯣꯏ ꯁꯣ ꯑꯝꯇ ꯍꯥꯟꯅ ꯂꯣꯜꯂꯝꯈꯤꯒꯦ ꯑꯗꯨꯒ ꯆꯪꯅꯕ ꯂꯣꯏꯔꯦ ꯁꯣ ꯂꯣꯜꯂꯝꯃꯦ ꯑꯗꯣ ꯉꯔꯥꯡꯗꯤ ꯁꯣ ꯁꯨꯃꯥꯏꯅ ꯍꯦꯛ ꯂꯣꯟꯁꯤꯟꯕꯒꯅꯦ ꯃꯤ ꯑꯃ ꯄꯣꯠ ꯂꯩ ꯂꯥꯛꯄꯅꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯉꯁꯤꯗꯤ ꯂꯥꯛꯄꯤꯗꯕꯤ ꯆꯥꯛ ꯑꯝꯇ ꯆꯥꯅꯕ ꯇꯧꯈꯤꯒꯦ ꯈꯪꯕ꯭ꯔꯥ ꯍꯤꯟꯖꯥꯡ ꯉꯁꯥꯏꯒꯤꯗꯨ ꯆꯦꯡꯀꯨꯞ ꯃꯅꯥꯅꯦ ꯀꯩꯅꯦ ꯃꯌꯥꯟ ꯈꯥꯃꯦꯟꯁꯤꯟꯒ ꯊꯣꯡꯕ ꯑꯃ ꯑꯗꯨꯒ ꯁꯂꯥꯠ ꯑꯃꯒꯗꯤ ꯇꯧꯍꯧꯕꯅꯦꯕꯀꯣ ꯍꯥꯎꯒꯗ꯭ꯔꯥ ꯈꯪꯗꯦꯅꯦ ꯈꯣꯕꯣꯛ ꯆꯥ ꯂꯩꯔꯝꯃꯦ ꯑꯕꯣꯛ ꯍꯥꯎꯕ꯭ꯔꯣ ꯍꯥ ꯁꯂꯥꯠ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ ꯀꯔꯥꯏꯅꯣ ꯑꯩ ꯆꯥꯛꯇꯤ ꯑꯩ ꯆꯥꯛ ꯁꯤꯔꯣ ꯁꯤ ꯀꯨꯞꯄꯤꯁꯤꯔꯣ ꯍꯥꯎꯔꯅꯤ ꯏꯁꯤꯡꯗꯤ ꯀꯜꯂꯝꯗꯕ ꯇꯨ ꯑꯩꯈꯣꯏ ꯆꯥꯛꯍꯣꯏꯁꯨ ꯆꯥ ꯂꯩꯔꯦ ꯇꯨ ꯀꯩꯅꯣ ꯈꯣꯏꯕꯥꯁꯨ ꯆꯥꯈ꯭ꯔꯦ ꯕꯕꯥ ꯃꯈꯨꯠꯅ ꯆꯥ ꯉꯝꯃꯦ ꯅꯍꯥꯟꯈꯩꯗꯤ ꯑꯩꯈꯣꯏꯅ ꯏꯟꯕꯤꯕꯅꯦꯕꯀꯣ ꯍꯧꯖꯤꯛꯇꯤ ꯃꯈꯨꯠꯅ ꯆꯥꯖꯔꯦ ꯑꯩꯈꯣꯏꯅ ꯇꯣꯠꯄꯤꯔꯒ ꯍꯥꯎꯕ꯭ꯔꯕ ꯍꯥ ꯑꯗꯨꯅ ꯑꯩ ꯆꯥꯛ ꯆꯥꯅꯕ ꯑꯝꯇ ꯇꯧꯈꯤꯒꯦꯕꯀꯣ ꯑꯩꯁꯨ ꯃꯥꯏꯁꯦ ꯐꯅ ꯎꯗ꯭ꯔꯦ ꯆꯥꯛ ꯆꯥꯅꯕ ꯑꯝꯇ ꯇꯧꯈꯤꯒꯦ ꯇꯨ ꯁꯤꯒꯤꯁꯤꯅ ꯁꯪꯒꯣꯝꯅꯦꯕ ꯑꯩꯈꯣꯏ ꯃꯥ ꯁꯪꯒꯣꯝ ꯈꯤꯇꯪ ꯈꯣꯏꯕꯥꯒꯤ ꯊꯛꯅꯕ ꯂꯧꯕ ꯑꯗꯣ ꯑꯩꯁꯨ ꯈꯤꯇꯪ ꯊꯛꯍꯧꯕꯅꯤꯗ ꯑꯗꯨꯒ ꯉꯁꯤꯒꯤ ꯍꯤꯟꯖꯥꯡꯁꯤ ꯂꯩꯔꯦ ꯇꯨ ꯎꯕ꯭ꯔꯥ ꯎꯗꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯇꯨ ꯁꯤꯁꯦ ꯍꯤꯟꯖꯥꯡ ꯉꯁꯤꯒꯤ
ꯐꯖꯅ ꯎꯔꯝꯃꯔꯣꯏ ꯌꯥꯗ꯭ꯔꯦ ꯑꯗꯨꯒ ꯁꯤꯅ ꯇꯨ ꯁꯂꯥꯠ ꯆꯥꯏꯒꯦ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯇꯕ꯭ꯔꯥ ꯌꯦꯡꯉꯤ ꯁꯪꯒꯣꯝꯁꯦ ꯍꯥꯟꯅ ꯑꯝꯇ ꯊꯛꯈꯤ ꯈꯤꯇꯪ ꯊꯛꯀꯦ ꯍꯥꯎꯋꯦ ꯁꯪꯒꯣꯝ ꯑꯗꯨꯒ ꯃꯁꯤ ꯌꯦꯟꯖꯥꯡꯁꯤꯅ ꯆꯦꯡꯀꯨꯞ ꯃꯅꯥꯒ ꯑꯗꯨꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕꯒ ꯃꯌꯥꯟ ꯇꯨꯌꯥꯟ ꯊꯣꯡꯕ ꯍꯥꯏꯇꯥꯔꯦ ꯕꯤꯟꯁꯀ ꯀꯩꯅꯣ ꯇꯧꯔꯒ ꯊꯣꯡꯕ ꯑꯩꯈꯣꯏ ꯃꯦꯅꯨ ꯂꯥꯛꯇꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯅꯍꯥꯟꯈꯩꯗꯤ ꯆꯥꯛ ꯆꯥꯔꯝꯗꯥꯏꯁꯦ ꯑꯗꯨꯝ ꯈꯣꯡꯉ ꯑꯗꯨꯝ ꯂꯩꯖꯕꯅꯦꯕ ꯀꯃꯥꯏꯅ ꯂꯩꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯃꯆꯥ ꯀꯣꯛꯑꯒ ꯂꯩꯈ꯭ꯔꯦ ꯃꯥ ꯃꯥꯏ ꯃꯀꯣꯟ ꯕꯣꯛꯁ ꯑꯃ ꯊꯝꯕꯤꯕꯅꯦꯕ ꯅꯍꯥꯟꯈꯩꯗꯤ ꯑꯗꯣ ꯁꯨꯝ ꯑꯩꯈꯣꯏ ꯏꯃꯨꯡ ꯀꯩꯀꯩ ꯁꯨꯝ ꯂꯣꯏꯁꯤꯟꯈꯤꯕꯗꯣ ꯑꯗꯣ ꯕꯣꯛꯁꯇꯨꯁꯨ ꯂꯣꯏꯅꯃꯛ ꯃꯄꯥꯟ ꯊꯥꯡꯗꯣꯛꯄꯤꯈ꯭ꯔꯦꯕ ꯃꯥꯏ ꯂꯩꯐꯝꯗꯣ ꯀꯩꯅꯣ ꯇꯧꯗ꯭ꯔꯕ ꯑꯗꯨꯅꯤ ꯑꯝꯇ ꯍꯥꯎ ꯌꯦꯡꯒꯦꯀꯣ ꯇꯨ ꯍꯥꯎꯋꯦ ꯁꯂꯥꯠꯁꯦ ꯇꯤꯜꯍꯧꯁꯨ ꯌꯥꯎꯔꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯨ ꯌꯥꯎꯔꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕꯒ ꯇꯧꯔꯒ ꯊꯥꯎ ꯈꯤꯇꯪꯗꯤ ꯋꯥꯠꯂꯦ ꯁꯂꯥꯠꯁꯦ ꯍꯥꯎꯒꯗꯕꯗ ꯑꯔꯣꯏꯕꯗ ꯍꯥꯎꯔꯦ ꯑꯗꯨꯅ ꯑꯃ ꯆꯥꯒꯦꯀꯣ ꯑꯗꯨꯒ ꯆꯥꯂꯣꯏꯔꯀꯥꯟꯗ ꯍꯥꯏꯔꯛꯑꯒꯦ ꯍꯥꯎꯔꯦ ꯐꯖꯅ ꯉꯁꯤ ꯏꯟꯖꯥꯡꯁꯦ ꯁꯤ ꯂꯩꯔꯦ ꯑꯗꯣ ꯑꯩꯁꯦ ꯗꯨꯀꯥꯟꯕꯨꯗꯤ ꯁꯪꯉꯤꯗꯅꯀꯣ ꯑꯗꯣ ꯑꯩꯅ ꯂꯩꯔꯤꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯇꯨꯔꯦꯟꯒꯤ ꯍꯦꯛ ꯇꯨꯔꯦꯟꯄꯥꯟꯒꯤ ꯀꯩꯅꯣꯗ ꯍꯦꯛ ꯑꯗꯨꯗꯅꯦꯕꯀꯣ ꯑꯩꯒꯤ ꯌꯨꯝꯁꯦ ꯑꯗꯣ ꯑꯩ ꯗꯨꯀꯥꯟꯕꯨꯗꯤ ꯁꯪꯉꯤ ꯑꯗꯣ ꯑꯩ ꯇꯨꯔꯦꯟꯒꯤ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯇꯨꯔꯦꯟꯗꯣ ꯄꯨꯔꯥ ꯏꯁꯤꯡꯗꯣ ꯄꯨꯡꯀꯪ ꯀꯪꯉꯨꯔꯕꯅꯦꯕ ꯑꯗꯣ ꯉꯔꯥꯡ ꯅꯍꯥꯟ ꯅꯣꯡ ꯈꯔ ꯁꯨꯝ ꯇꯥꯕꯁꯦ ꯁꯨꯝ ꯆꯨꯕꯁꯦ ꯁꯤꯒꯤꯁꯤꯗ ꯀꯃꯥꯏꯅ ꯏꯁꯤꯡ ꯀꯩꯀꯩ ꯐꯤꯕꯝꯗ ꯂꯩꯒꯦꯗꯣ ꯑꯩ ꯃꯌꯥꯝ ꯁꯨꯝ ꯎꯠꯆꯔꯛꯀꯦꯀꯣ ꯒꯦꯠꯁꯦ ꯍꯥꯡꯇꯣꯛꯑꯒꯦ ꯑꯗꯨꯒ ꯊꯣꯛꯑꯒꯦ ꯂꯝꯕꯤꯁꯤꯗꯤ ꯑꯩꯈꯣꯏ ꯁꯤ ꯂꯝꯕꯤꯁꯤꯁꯨ ꯒꯥꯔꯤꯗꯤ ꯑꯣꯈꯥꯛꯇꯤ ꯑꯗꯨꯝ ꯆꯠꯄꯅꯦ ꯅꯍꯥꯟꯈꯩꯗꯤ ꯂꯣꯛꯗꯥꯎꯟ ꯀꯩꯀꯩ ꯀꯥꯔꯐ꯭ꯌꯨ ꯀꯩꯀꯩ ꯁꯨꯝ ꯂꯩꯁꯟꯕꯁꯤꯗ ꯂꯝꯕꯤꯁꯦ ꯄꯥꯡ ꯍꯥꯡꯉꯤꯗꯣ ꯑꯩꯁꯨ ꯃꯊꯛꯇꯅꯤꯀꯣ ꯀꯥꯈꯠꯂꯤꯁꯦ ꯀꯩꯅꯣꯅꯦ ꯂꯣꯛꯁꯤ ꯉꯔꯥꯡ ꯅꯣꯡ ꯈꯤꯇꯪ ꯆꯣꯠꯈ꯭ꯔꯦ ꯉꯔꯥꯡ ꯑꯥꯗ ꯑꯩꯅ ꯊꯕꯛ ꯑꯃ ꯆꯠꯄꯗꯣ ꯑꯗꯨ ꯅꯣꯡ ꯈꯤꯇꯪ ꯆꯣꯠꯈ꯭ꯔꯦ ꯑꯗꯨꯒꯤ ꯂꯣꯛꯁꯦ ꯑꯃꯨꯛ ꯂꯥꯛꯇꯧ ꯃꯥꯜꯂꯦ ꯈꯪꯗꯦ ꯑꯩ ꯁꯥꯏꯅꯁ ꯂꯩꯕꯅꯤ ꯌꯥꯗꯦꯕ ꯍꯦꯛꯇ ꯑꯩꯈꯣꯏ ꯇꯨꯔꯦꯟꯄꯥꯟꯗꯣ ꯁꯤ ꯂꯩꯔꯦ ꯇꯨꯔꯦꯟꯄꯥꯟ ꯃꯊꯛ ꯌꯧꯔꯦꯕꯀꯣ ꯑꯁꯣꯝ ꯅꯥꯀꯟꯗꯅ ꯊꯣꯡ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯅꯤꯉꯣꯝ ꯊꯣꯡꯖꯥꯎ ꯊꯣꯡ ꯑꯩꯒꯤ ꯀꯩꯅꯣ ꯑꯝꯇ ꯍꯥꯏꯗ꯭ꯔꯤꯕꯅꯤ ꯑꯩꯁꯦ ꯅꯤꯉꯣꯝ ꯊꯣꯡꯖꯥꯎꯗꯩꯅꯦꯕꯀꯣ ꯅꯤꯉꯣꯝ ꯊꯣꯡꯖꯥꯎ ꯊꯣꯡ ꯂꯩꯔꯦ ꯑꯗꯨꯒ ꯀꯩꯊꯦꯜ ꯑꯃꯁꯨ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯋꯥꯛꯁ ꯃꯤꯅꯤꯁꯇꯔꯅ ꯁꯥꯕꯤꯕ ꯀꯩꯊꯦꯜ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯅꯤꯉꯣꯝ ꯊꯣꯡꯖꯥꯎꯒꯤ ꯀꯩꯊꯦꯜ ꯍꯥꯏꯇꯥꯔꯦ ꯑꯥꯗ ꯎꯔꯦ ꯌꯥꯝ ꯂꯥꯞꯅ ꯎꯗꯕ꯭ꯔꯗꯤ ꯑꯩ ꯈꯪꯗ꯭ꯔꯦ ꯏꯁꯤꯡ ꯈꯔꯗꯤ ꯑꯗꯨꯝ ꯂꯩꯔ ꯃꯥꯜꯂꯦ ꯏꯁꯤꯡ ꯑꯗꯨꯝ ꯂꯩꯔꯦ ꯏꯟꯒ ꯌꯥꯝ ꯆꯤꯡꯅꯔꯤ ꯉꯥ ꯑꯗꯨꯝ ꯐꯥ ꯃꯥꯜꯂꯦ ꯀꯅꯥꯁꯦ ꯈꯣꯏ ꯆꯣꯞꯄꯤꯁꯤꯕꯣ ꯃꯈꯥꯗ ꯀꯨꯝꯊꯔ ꯌꯦꯡꯉꯨꯁꯤꯀꯣ
Nga pha đảo rồi. Tụm ising ya tụm lầy đi lầy đấy. Nàng cái địa chỉ bỗng căng rồi này tụm ising gì. À đó in khá chinh. Nó kan dulu zengi tụm makam đó. Duna bao tiền gì cái nó dễ mai tụm lầy ising gì. Chỉ khá cái tăng giàu ra mình cái tăng đi phơi ising gì awa bớt. Nàng cái địa ising yam cái tôm này tụt toa được thong lầy đó. Adu cái thiên anh hàn đó. Zoom tu satu kira. Tuh, ada cái thiên gì, sih gì, sih gì, udah berkang sih, sih anh nong mà sih cái jaga đó, đấy nong mà phần nằm cái đó, anh smile lấy Imphal tu riêng cái nó gì, ai cùng mà cái, dukaan mà nung dong lấy rồi, adu sih cùng theo bầm gì cái tăng na lấy bao nhiêu, anh video gì một thật là gọi nè cùng mà cái, nãy giờ đi rồi, ai gì mà khá được cùng asi cái stair đó kita na le ba dui ne ba ina ade tegi video ma thakre do ado sigit lo jala magya protection oi na ade khupak chara ne de asi lao jai nau pa ne mo si lao dai do ana kom me em ado ai je hayengumba natraga hayenggi mathang haitare ko hangjit haibdi phatte aduda kaino asida aingang la purakpa haitare adagi lerakpa watermelon ka haijala loi purakpa kai purakpa haitare aina ngang purakpa watermelon khapore bako adudo ai hayeng natraga kaino gumbada ithanta mukbang tawrake kana piece oina khairaga hayeng natraga hayeng mathangumba alaina ngasidi tangdi khuyona rebako ana aduma tawrake adu dukanda tang leige adu yeminarse makhata kege kan tawge ado khama ju thole bako khama thole ai ju changage ai kana ngakthang pothau gi geba aduga pot lau chanaba mako ana ai changage manang chang pada thong sa lam ko chang pada thong sa lam pamana lola ani thong tu di ana ai jo chang po thau gi ya imung da changage imung da ne ba ai ju chang ai je chana phi sa gi do ra ha ha cha phi sa gi do ha tôi xí phi chứ thật giờ vẫn hỏi xí phi chứ anh sai u lắc vào có chán xí sai nhiều xí chú mà sai đây sai rồi đó sai lại gì tại tôi cả sai lại đem phải gì hả có sai được ai game ta sai biểu nè đúc bầm tại xí give away cái tàu nữa bạn ama cái tầng mi mà tầng khang cái tụi này give away cái đó ai quan kỳ cái đó nó ai dụ ai cả đã chẳng nghe hoặc tâm bộ thay rồi giờ mình ai cần tâm không hay là ngã lên rồi đó ai giờ dukaan cái pot ông ta lâu cái bao co rồi đó các bạn đã phải xài piu nó xài cái hai lên mà phải xài được piu oya rồi bao co hay giờ là nó lâu gì á dukaan pot ta lâu gì á được hay là không hay là ai chứ người ta lật tăng ai đi bảo người ta lật tăng ai đi bộ lâu bởi dukaan cái bộ lâu đấy đôi thao âm rồi bận được khơi mình nuôi lại ai vậy đó ngáp bây giờ thơm mình này bạn ai ulat kêu của khơi mình được ở đây dễ xong tôi không tôi khi khơi mình ulat minu bi rồi khơi mình lại minu đó mà dễ mà cha cụ ý là cái nó không được cha cô đi mà nó còn thấy thật chiên gì mà mai mà cha lấy mà là nó còn được minu này là cha cái gì vậy ha minu hao ra đây là ngari pizza bạn đây mà đi cho lấy rồi có thôi khăn nó có đó rồi
ꯑꯩꯁꯦ ꯗ꯭ꯔꯦꯁ ꯑꯝꯇ ꯍꯣꯡꯗꯣꯛꯈꯤꯒꯦꯕꯀꯣ ꯑꯩꯁ ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ ꯗ꯭ꯔꯦꯁ ꯑꯝꯇ ꯍꯣꯡꯗꯣꯛꯈꯤꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯕ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯩ ꯗꯨꯀꯥꯟꯗ ꯑꯃꯨꯛ ꯊꯣꯛꯇꯣꯏꯅꯦ ꯗ꯭ꯔꯦꯁ ꯍꯣꯡꯗꯣꯛꯄ ꯂꯣꯏꯔꯒꯅꯦ ꯗꯨꯀꯥꯟꯗ ꯑꯃꯨꯛ ꯊꯣꯛꯇꯣꯏꯅꯦꯕ ꯑꯗꯨꯒ ꯌꯦꯡꯃꯤꯟꯅꯔꯁꯤ ꯗꯨꯀꯥꯟꯗ ꯑꯃꯨꯛ ꯂꯩꯔꯀꯥꯟꯗ ꯑꯃꯨꯛ ꯌꯦꯡꯉꯁꯤ ꯂꯣꯏꯔꯦ ꯑꯩ ꯗ꯭ꯔꯦꯁ ꯍꯣꯡꯗꯣꯛꯄ ꯑꯗꯨ ꯑꯩ ꯗꯨꯀꯥꯟꯗ ꯑꯃꯨꯛ ꯊꯣꯛꯑꯒꯦ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯒꯤ ꯗꯨꯀꯥꯟ ꯉꯥꯛꯇ ꯁꯪꯉꯨꯒꯦ ꯑꯩꯈꯣꯏ ꯕꯥꯗꯤ ꯑꯁꯤꯗ ꯄꯣꯊꯥꯍꯧꯔꯤꯕꯀꯣ ꯑꯩꯈꯣꯏ ꯃꯥꯒ ꯑꯩꯈꯣꯏ ꯆꯥꯒ ꯗꯨꯀꯥꯟꯗ ꯂꯩꯈꯤꯕꯅꯦꯕ ꯑꯩꯈꯣꯏꯕꯣꯛꯅ ꯁꯤ ꯐꯝ ꯂꯩꯔꯦ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯒꯤ ꯍꯨꯃꯥꯏ ꯍꯨꯝꯃꯒ ꯑꯗꯨꯅ ꯑꯩ ꯗꯨꯀꯥꯟ ꯑꯃ ꯊꯣꯛꯈꯤꯒꯦ ꯃꯝꯕꯅꯦꯕ ꯁ꯭ꯋꯥꯏꯁꯦ ꯀꯩꯒꯤꯅꯣꯗ ꯂꯥꯏꯠ ꯌꯥꯝ ꯊꯥꯟꯗꯦꯕ ꯃꯄꯥꯟꯗ ꯄ꯭ꯔꯤꯄꯦꯗꯅꯤꯅ ꯁꯤꯁ ꯋꯥꯔꯤꯗꯣ ꯑꯗꯨꯅ ꯗꯨꯀꯥꯟꯗ ꯑꯝꯇ ꯊꯣꯛꯈꯤꯒꯦ ꯑꯗꯨꯒ ꯗꯨꯀꯥꯟ ꯌꯧꯔꯀꯥꯟꯗ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯗꯨꯅ ꯑꯩ ꯗꯨꯀꯥꯟ ꯌꯧꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯁꯤꯗ ꯑꯆꯥꯄꯣꯠ ꯀꯩꯀꯩ ꯍꯥꯞꯆꯜꯂꯤꯗꯣ ꯑꯩꯅ ꯏꯁ ꯀꯩꯕ ꯆꯥ ꯀꯩꯕ ꯏꯁ ꯑꯩꯈꯣꯏ ꯆꯦ ꯊꯥ ꯐꯥꯕ ꯂꯥꯛꯄꯩꯗ ꯈꯔ ꯄꯨꯈꯤꯅꯕ ꯀꯥꯏꯁꯜꯂꯦ ꯃꯥ ꯂꯥꯛꯁꯨ ꯂꯥꯛꯇ꯭ꯔꯤꯉꯩꯅ ꯑꯣ ꯍꯧꯖꯤꯛ ꯍꯥꯏꯅꯩꯁꯦ ꯑꯩꯈꯣꯏ ꯆꯦ ꯊꯥ ꯐꯥꯕꯩ ꯂꯥꯛꯄꯗꯣ ꯑꯗꯨ ꯂꯥꯛꯇ꯭ꯔꯤꯕ ꯅꯍꯥꯟ ꯂꯥꯛꯀꯦꯅ ꯇꯧꯔꯒ ꯂꯥꯛꯍꯧꯗ꯭ꯔꯕ ꯁꯟꯗꯦ ꯅꯨꯃꯤꯠꯀꯤꯗꯨꯗ ꯑꯗꯨꯅ ꯃꯣꯏ ꯃꯤ ꯀꯩꯅꯣ ꯂꯩꯇꯕ ꯑꯃ ꯌꯥꯎꯕ ꯍꯥꯏꯇꯥꯔꯦ ꯅꯪꯅ ꯁꯤ ꯂꯧꯔꯛꯏꯁꯤ ꯌꯥꯝ ꯈꯣꯃꯥꯁꯤ ꯁꯤ ꯂꯩꯇ꯭ꯔꯕꯅꯦꯁꯦ ꯄꯣꯠ ꯇꯦꯛꯄꯁꯦ ꯅꯪ ꯆꯪꯈ꯭ꯔꯣ ꯃꯥ ꯅꯣꯏ ꯃꯥ ꯅꯪ ꯆꯪꯈ꯭ꯔꯣ ꯆꯪꯉꯒꯦ ꯃꯤꯅꯨꯗꯣ ꯑꯩꯅꯅꯦ ꯆꯥꯛꯈꯨꯝꯗ ꯀꯧꯁꯜꯂꯒ ꯉꯥꯔꯤ ꯄꯤꯖꯔꯦ ꯈꯪꯕ꯭ꯔꯥ ꯑꯗꯨꯒ ꯑꯃꯨꯛ ꯆꯠꯈꯤꯕ ꯍꯥꯟꯗ ꯑꯩꯈꯣꯏ ꯃꯤꯅꯨꯗꯣ ꯌꯦꯔꯨꯝꯁꯤꯅꯅꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯇꯧꯊꯣꯛꯑꯣ ꯂꯨꯄꯥ ꯑꯃꯈꯛ ꯊꯣꯡꯉꯣ ꯅꯪ ꯆꯪꯈ꯭ꯔꯣ ꯑꯩ ꯐꯝꯕꯤꯍꯧꯔꯒꯦ ꯑꯩꯁꯦ ꯏꯃꯨꯡꯗ ꯆꯪꯉꯛꯑꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯥ ꯍꯤꯟꯖꯥꯡ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯖꯥꯠꯅꯣ ꯈꯪꯗꯦ ꯃꯥ ꯀꯩ ꯏꯟꯖꯥꯡꯅꯣ ꯃꯥ ꯀꯣꯕꯤ ꯁꯥ ꯀꯣꯕꯤ ꯁꯥꯛ ꯊꯣꯡ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏ ꯃꯥꯅ ꯑꯩꯈꯣꯏ ꯃꯥ ꯀꯣꯕꯤ ꯁꯥꯛ ꯊꯣꯡꯕꯤ ꯂꯩꯔꯝꯃꯦ ꯕꯕꯥ ꯆꯥꯛ ꯄꯤꯖꯗꯣꯏꯔꯣ ꯍꯥ ꯑꯩꯈꯣꯏ ꯕꯥ ꯆꯥꯛ ꯄꯤꯖꯗꯣꯏ ꯇꯧꯔ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏ ꯃꯥꯅ ꯑꯩꯈꯣꯏ ꯃꯥ ꯏꯟꯁꯨꯂꯤꯟꯒ ꯀꯥꯞꯄꯤ ꯃꯝꯃꯤ ꯈꯔ ꯗꯨꯀꯥꯟꯗꯣ ꯑꯩꯈꯣꯏ ꯆꯥ ꯂꯩꯍꯧꯕꯅꯦ ꯑꯩꯈꯣꯏ ꯃꯥ ꯍꯤꯗꯥꯛ ꯀꯥꯞꯄꯤꯅꯤ ꯏꯟꯁꯨꯂꯤꯟ ꯑꯗꯨꯒ ꯑꯩꯈꯣꯏ ꯕꯥ ꯆꯥꯛꯁꯤꯜꯂꯦ ꯑꯁꯤꯒꯤꯁꯦ ꯂꯣꯏ ꯆꯥꯈꯤꯗꯣꯏꯅꯦ ꯃꯥꯅ ꯑꯗꯣ ꯑꯁꯤ ꯂꯣꯏ ꯆꯥ ꯂꯣꯏꯔꯦꯗꯅ ꯑꯗꯨꯒ ꯆꯥꯛ ꯆꯥꯔꯕꯅ ꯍꯪꯀꯥꯟꯗ ꯆꯥꯗ꯭ꯔꯤꯅ ꯈꯨꯝꯃꯛꯇꯨꯕ ꯏꯟꯖꯥꯡ ꯇꯦꯡ ꯇꯦꯅꯦꯡ ꯀꯣꯕꯤ ꯁꯥꯛ ꯃꯤꯅꯨꯁꯨ ꯉꯁꯤꯗꯤ ꯌꯨꯝꯗ ꯂꯩꯔꯦ ꯅꯪ ꯆꯠꯈ꯭ꯔꯅꯨꯀꯣ ꯃꯤꯅꯨ ꯆꯠꯈꯤꯅꯨꯀꯣ ꯆꯥꯛ ꯆꯥꯗꯣꯏꯅꯤ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯗ ꯀꯨꯏꯔꯦꯅꯦ ꯀꯥꯏꯗꯅꯣ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯆꯥꯛ ꯆꯥꯗꯧ ꯋꯥꯠꯂꯤꯕ ꯑꯩꯅꯦ ꯑꯩꯈꯣꯏ ꯃꯥꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯦꯆꯥꯒ ꯑꯩꯈꯣꯏ ꯑꯍꯨꯝꯗꯤ ꯆꯥꯛ ꯆꯥꯗꯧ ꯋꯥꯠꯂꯤꯕ ꯑꯩꯈꯣꯏ ꯕꯕꯥꯒ ꯑꯕꯣꯛꯀꯕꯨꯗꯤ ꯃꯣꯏ ꯍꯥꯟꯅ ꯑꯗꯨꯝ ꯄꯤꯖꯊꯣꯛꯄꯅꯦꯕ ꯑꯗꯣ ꯑꯩꯁꯦ ꯐꯣꯟ ꯆꯥꯔꯖ ꯉꯥꯛ ꯇꯧꯈꯤꯒꯦ ꯑꯗꯨꯒ ꯐꯣꯟꯁꯦ ꯆꯥꯔꯖ ꯌꯥꯝ ꯌꯥꯎꯗ꯭ꯔꯦꯕꯀꯣ ꯐꯣꯟꯁꯦ ꯆꯥꯔꯖ ꯉꯥꯛ ꯇꯧꯈꯤꯒꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯆꯥꯛ ꯆꯥꯔꯝꯗꯥꯏꯗ ꯑꯃꯨꯛ ꯍꯥꯏꯔꯛꯑꯒꯦ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯗꯣ ꯑꯩꯁꯨ ꯆꯥꯛ ꯑꯝꯇ ꯆꯥꯊꯣꯛꯅꯕ ꯇꯧꯈꯤꯒꯦꯕꯀꯣ ꯆꯠꯂꯥꯛꯑꯣꯍꯦ ꯑꯩꯈꯣꯏ ꯆꯥꯛ ꯄꯩꯔ ꯂꯩꯈ꯭ꯔꯦ ꯁꯤꯗ ꯑꯩꯈꯣꯏ ꯃꯥꯅ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯃꯝꯃꯦ ꯈꯔ ꯄꯩꯔꯒ ꯂꯩꯁꯤꯗꯤ ꯑꯗꯨꯅ ꯑꯝꯇ ꯑꯩꯁꯨ ꯆꯥꯊꯣꯛꯅꯕ ꯑꯝꯇ ꯇꯧꯈꯤꯒꯦ ꯑꯕꯣꯛ ꯅꯪ ꯆꯥꯛ ꯊꯤꯔꯦ ꯔꯦꯗꯤꯑꯣ ꯇꯥ ꯂꯩꯔꯅꯨ ꯑꯩꯈꯣꯏ ꯃꯥꯁꯤ ꯆꯥꯛ ꯊꯤꯔꯦ ꯇꯣ ꯑꯩꯈꯣꯏ ꯃꯥꯁꯤꯗ ꯆꯥꯛ ꯊꯤꯔꯦ ꯑꯩ ꯑꯃꯦꯠꯄꯗꯨꯃ ꯑꯩꯈꯣꯏ ꯉꯁꯤ ꯌꯦꯟꯖꯥꯡꯁꯦ ꯀꯣꯕꯤ ꯁꯥꯛꯀ ꯑꯁꯤꯒꯤ ꯈꯥꯃꯦꯟ ꯑꯈꯥꯕꯤ ꯑꯃꯒ ꯃꯦꯠꯂꯛꯇꯣꯏꯅꯦꯕ ꯑꯩꯈꯣꯏ ꯃꯥꯅ ꯑꯗꯨ ꯍꯥꯞꯄꯣꯑꯣꯅ ꯍꯥꯏꯔꯝꯕ ꯑꯩꯅ ꯑꯩꯈꯣꯏ ꯕꯥ ꯆꯥꯛ ꯆꯥ ꯂꯣꯏꯔꯕ ꯑꯗꯨꯅ ꯉꯁꯤꯁꯨ ꯑꯝꯇ ꯆꯥꯊꯣꯛꯈꯤꯒꯦ ꯅꯨꯡꯗꯥꯡꯒꯤ ꯑꯩꯁꯦ ꯅꯨꯡꯗꯥꯡꯁꯦ ꯆꯥꯛ ꯆꯥꯕꯁꯦ ꯀꯌꯥ ꯅꯝꯃꯣꯏꯅ ꯀꯩ ꯁꯨꯝ ꯇꯧꯖꯕꯅꯦꯕꯀꯣ ꯁꯨꯝ ꯃꯌꯥꯝꯒꯤ ꯁꯨꯝ ꯕꯤꯠꯇ ꯁꯨꯝ ꯅꯝꯒꯦ ꯇꯧꯕꯅꯦ ꯑꯝꯇ ꯆꯥꯏꯒꯦ ꯍꯥꯎꯕ ꯍꯥꯎꯇꯕ ꯑꯝꯇ ꯌꯦꯡꯒꯦꯀꯣ ꯃꯁꯤꯒꯤ ꯌꯦꯟꯖꯥꯡꯁꯦ ꯃꯌꯥꯝ ꯀꯩꯅꯣꯅꯦ ꯀꯣꯕꯤ ꯁꯥꯛ ꯍꯥꯏꯇꯥꯔꯦ ꯍꯥꯎꯕ ꯍꯥꯎꯇꯕ ꯑꯝꯇ ꯌꯦꯡꯉꯦ ꯑꯩꯈꯣꯏ ꯃꯥ ꯑꯃꯦꯠꯄꯗꯣ ꯍꯥꯞꯄꯛꯑꯅꯤꯗꯤ ꯍꯥꯏꯕꯅꯦ ꯃꯥꯏ ꯍꯥꯞꯆꯔꯛꯑꯅꯤ ꯑꯩ ꯆꯥꯕ ꯍꯧꯔꯅꯤ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦ ꯆꯥꯛ ꯂꯥꯝꯕ ꯂꯣꯏꯔꯦꯕ ꯄꯦꯄꯔ ꯄ꯭ꯂꯦꯠꯇ ꯑꯣꯏꯅ ꯆꯥꯔꯦ ꯃꯌꯥꯝ ꯀꯣꯟꯗꯣ ꯂꯥꯡꯊꯣꯛꯅꯗꯅꯕ ꯀꯣꯟ ꯐꯦꯡꯕꯁꯤꯁꯨ ꯄꯨꯔꯥ ꯑꯋꯥꯕ ꯑꯃꯅꯤꯗꯅ ꯑꯅꯥꯕꯅꯦ ꯀꯩꯅꯦ ꯃꯌꯥꯝ ꯌꯥꯎꯕꯅꯀꯣ ꯍꯥꯎꯋꯦ ꯊꯨꯝ ꯈꯤꯇꯪ ꯆꯝꯇꯛ ꯆꯥꯏ
โมเตปะเข้ามาไม่ปะปูบิดะจะซ่าอีกอ่ะ กันดิ aduga mo halaga cha cha to asya de pram cha sang le ana cha su to e ở dukan da tang thu ge ji kana gi kwa kana pot le yam thok na ra ne bo ko nga le ga cha cha to pa gi ana ai video je matang sai dum no san jar ge ai video je ma'am loi bu em bi ba gi thagat chari do ai video je ma'am ngai bi ra ga di like to bo ko bi ga no share to bi ra mo aduga ano bi ra ga di subscribe to sam bi ra mo do comment so so to pi sam bi ra mo ko ma'am ngai no ga te ham do ana ma'am ga si di ma'am kai na je ma'am no si sa na phan le mi na je ma'am covid ta gi ju nga thon na ba ma'am mask upio mapan thok da aduga yam to ju thok pi ga no ko ma'am aduna lo san jar ge nga si di ma'am kang le pak na yai fare ma'am good night bye bye